Kongba Bazar leiba Eche Sobita Embroidery Works ki Echal-Eche singna ngasi Singjamei 360 gi mangon da lakpiduna relief centers da leibiriba chahi manga faobagi angangsinggi kampor gi furit khanggao tuba houkhre furit khanggao tuba da sijinariba kampor sing asi pukchil chawba miyamna Singjamei 360 da donate tawbirakhibani kanglei imanu shibi Relief Center Singgidamak Ningthamtha asi lenanaba angangsinggi warmer mateng pangbiu pangbirakpadagi idea asi lakpadagi Eche Sobita gi mateng loduna thabak asi paikhatpa ngamjabani Sotharaba relief camps ki angangsingda ngamjaba.kharadi Singjamei 360 na miyam gi mateng ga loinana pangba ngamlagani Aigi mi Monica Eche Sophia Tailori Center da student analysis mateng pangbirakpa pumnamakpu Singjamei 360 gi maikai amuka hanna kai khumna chali Aigi ming Sandhya, I Sophia Tailori da student organization. Aigi ming Sima, Wagatil. Aigi ming Kongba Bazar. Aigi kenoina Sophia Tailori Center da I trainer oina Singjamei and tuba space da aina angangsinggi top iboina adagi dress cutting to boina tawjaruni